Laija peri peri tauduna pathaugi lingjumda ngathari pathau na hairei. Kapaba. Aina wari haudokduna nangbu kaphanbaga chap manarene. Toose yare. Ai kainom pigi. Kaino. Leiramo. Gari manungdagi box asangbu macha ama puthorai aduga laijada pi. Se. Kaino siba. Hangdo. Laijana box to lauduna hangdok lubada thaina pathau na pirakhiba bracelet to oirambadu da ngakre. Harauba, nungaiba, nungsiba, oinajaba, loina pullare. Taufam khangda bracelet to bu yengduna mapi taba haurakle pathau na hairei. Se, khudang do piro, ai sibige. Bracelet to siba loiraga, laija pathau gi lingjumda amuk ngathaduna laikre. Ngasidi laija pukningdu yamna nungsikre, wasu ngangba ngamdre. Pathau na laija gi makhutta paiduna bracelet to yengi aduga hairei. Nangna bracelet se thanamaga warauna chatkibado ai kayam nungai haude khangbra. Mikuptuda nangbu puduna kanasu khangdaba mafamda chatlasira haina su khankidaba nate. Dada aduga aina yum thadokduna chatkhiba numittugi ahingdo ai noi thongalda yam kuina phamlamme. Ahingduda aigi angawba wakhalsina nangbo muktang uzaradi haidana khankibani. Pathaugi warido laija ngakna yenglai aduga hairei. Adugi ahingdo nongsu chuiko. Hoi, thengjilakpada chure. Nong churakpadagi ai adum chatle. Laija mamit lauthoktuna yamna ngakna yenglai pathau na hairei. Kaidorage. Aibu nangi nanakta laklamda hekta chatlamdong manbro. Nate. Adui nate. Ithanta sum kakchaba ama leiba. Kaino. Ahingdo. Aishu tum thaba yada. Dadabu adum khanduna laikibani. Karigino khangde. Aduk thenglaba ahingduda thongalda dada laamgadra haina wakhaldo khangkhan khalaki. Amuksu ithanta ngauri haina chaijaduna tumin laiki. Leiba yadraduna ai mapalda tholaktuna yengkibani. Adubu nong na kansilakpaga kanasu ukide. Pathau shungakle. Adudi aina hek chatkibaga nang tholakpa soidana oiramani. Male. As adugi ahingduda nangna tholakpado thengnaramlaba. Ai nangbu soidana puduna chatlamgani. Dada karigumba aikhoinigi nungsi lambisida awaba amata thengnada thongnaramlaba. Nungsibagi magul watlamba yai. Aduna isorna changyeng kaya tauduna aikhoinibu yengbani. Aduga isorgi changyeng khuding mai pakle ko. Pakle. Mina hainaba chatliba lambiduda awaba kaya thengnarabasu panthungpham yaubada awaba pumba kauduna soidana phajaba amadi nungaiba thengnagani haibado chumba male. Thamoi anigi warisu pena taraga korau masu changkre. Laijana hairei. Halase thengi inena soidana ngangani. Hoi. Ngai khone nangna imada hojikphau ine kaurishe kaigino. Semdokpa yari ima kauro. Laija pathauda nokfet tawna yenglaga hairei. Mingause hekta kauba yaramdre. Aina tanjagadaba lan ama oirame. Masisu aigi punsigi changyeng amani. Mai pakani su khale. Kaishu khalunu. Imadi yam piganbani. Nangi thamoi shengbado imana khanglakpada mamaudagi henbi ama leite soidana hairakani. Machaga mamaugagi matau mama ibeni na kupna yenglibani. Laijana yumsida hek lakhibadagi pathau hidak su thakidre. Nganna shu hanjilakli. Nong nganbadagi thabak khakta chattuna leiramba machanupado haujikti yumdasu leiba haure. Mama na hek pamjaba punsi mahingda machana khong thangjilakpado laijagi achauba khong thangni haiba khangi. Pasi khakta sunate yum amagi mau ama oina tawfam thokpa chap chana tawjaribado yengloi haina yengdrabasu udaba ngamde. Kadaida kari soikini lan kini haidana mane makubu ki hangoina chachaba matauduna
ꯏꯕꯦꯅꯤꯒꯤ ꯊꯃꯣꯏꯗꯨ ꯄꯦꯜꯍꯜꯂꯦ꯫ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯇꯝ ꯑꯃꯗ ꯋꯥꯊꯣꯛ ꯆꯥꯎꯕꯤꯅꯤ ꯍꯥꯏꯅꯈꯤꯕꯤ ꯃꯃꯧꯗꯣ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯃꯉꯥꯎ ꯊꯤꯕ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯔꯦ꯫ ꯃꯃꯥ ꯏꯕꯦꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯃꯃꯧ ꯂꯥꯏꯖ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯈꯤꯕꯤ ꯃꯆꯥꯅ ꯅꯨꯡꯁꯤꯖꯕꯤ ꯃꯃꯧꯗꯨꯅꯤ ꯈꯜꯂꯛꯄꯗ ꯂꯥꯏꯖꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯃꯃꯧꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯃꯃꯥ ꯏꯕꯦꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯕꯛ ꯈꯔꯁꯨ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯂꯩ ꯃꯌꯥꯝꯗꯣ ꯂꯥꯏꯖꯅ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩ ꯃꯃꯥ ꯏꯕꯦꯅꯤ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯅꯤꯅ ꯎꯠꯈꯤꯕ ꯃꯇꯧꯗꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯍꯦꯛ ꯍꯥꯏꯒꯗꯕꯁꯨ ꯈꯔꯗꯤ ꯍꯪꯒꯣꯏꯔꯦ꯫ ꯑꯗꯨꯅ ꯌꯥꯡꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯦ ꯃꯈꯣꯡ ꯁꯣꯝꯗꯕ ꯌꯥꯔꯔꯣꯏ, ꯃꯈꯣꯡꯁꯤꯡꯁꯦ ꯂꯣꯏꯅ ꯀꯪꯁꯤꯜꯂꯦ꯫ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯃꯈꯣꯡꯁꯤꯗ ꯑꯣꯏꯅ ꯆꯥꯏꯔꯣ ꯄꯣꯞꯊꯣꯛꯅꯕ꯫ ꯍꯣꯏ ꯏꯅꯦ꯫ ꯑꯃꯨꯛꯁꯨ ꯏꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯐꯅ ꯆꯥꯎꯔꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ, ꯇꯥꯗꯦꯅꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯄꯥꯈꯠꯂꯦ꯫ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯕꯦꯅꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯩꯁꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯗꯦ, ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯍꯟꯒꯅꯨ꯫ ꯅꯪꯅ ꯏꯅꯦ ꯀꯧꯔꯤꯗꯣ ꯑꯇꯩꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯈꯤꯅꯤ? ꯑꯗꯨꯅ ꯃꯤꯡꯒꯧꯗꯣ ꯁꯦꯝꯗꯣꯛꯑꯣ꯫ ꯑꯗꯨꯗꯤ ꯀꯩ ꯑꯣꯏꯅ ꯀꯧꯕ ꯌꯥꯅꯤ? ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯥꯛꯅꯈꯤꯗ꯭ꯔꯣ? ꯅꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯗ ꯀꯔꯤ ꯀꯧꯅꯤ, ꯏꯃꯥ ꯅꯠꯇ꯭ꯔꯗꯤ? ꯂꯥꯏꯖ ꯏꯊꯥ ꯊꯥꯖꯔꯨꯗꯅ ꯃꯅꯦꯝꯅ ꯃꯥꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ꯫ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯏꯕꯦꯅꯤꯅ ꯍꯥꯏꯔꯛꯏ, ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯏꯁꯤꯡ ꯆꯥꯏꯔꯛꯑꯣ, ꯑꯩ ꯃꯈꯣꯡꯁꯦ ꯁꯣꯝꯒꯦ꯫ ꯂꯥꯏꯖ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ, ꯏꯃꯥ꯫ ꯃꯅꯤ ꯃꯃꯧ ꯂꯩ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯡ ꯁꯣꯝꯂꯤꯕꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯄꯥꯅ ꯎꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛ ꯐꯦꯡꯃꯤꯟꯅꯕꯗꯣ ꯄꯥꯊꯧꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯦ꯫ ꯂꯥꯏꯖꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯔꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯄꯥꯊꯧꯅ ꯉꯁꯥꯏꯗꯒꯤ ꯎꯔꯦ ꯂꯥꯏꯖ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ꯫ ꯃꯇꯧꯗꯨꯗ ꯄꯥꯊꯧꯁꯨ ꯃꯔꯝꯗꯤ ꯈꯪꯗ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ꯫ ꯐꯝ ꯊꯥꯔꯤꯉꯩꯗꯨꯗ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯂꯥꯏꯖꯕꯨ ꯃꯅꯤꯡꯗꯒꯤ ꯈꯪꯒꯣꯟ ꯀꯣꯜꯂꯛꯏ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯂꯥꯏꯖ ꯈꯨꯝꯗꯦ, ꯁꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ꯫ ꯄꯥꯊꯧ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯈꯔ ꯇꯥꯖꯒꯦꯗꯅ꯫ ꯑꯗꯨꯕꯨꯔꯣ? ꯂꯥꯏꯖ ꯄꯥꯊꯧꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯊꯧꯒꯤ ꯃꯉꯛꯇ ꯃꯈꯨꯠ ꯑꯅꯤꯅ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯉꯁꯤ ꯂꯟ ꯑꯃ ꯐꯪꯕꯒꯤꯅꯤ꯫ ꯀꯩ ꯂꯟ? ꯏꯃꯥ ꯀꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯐꯪꯂꯦ꯫ ꯂꯥꯏꯖꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯊꯧ ꯂꯥꯏꯖꯒꯤ ꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯃꯥꯗꯤ ꯌꯥꯝꯅ ꯄꯤꯒꯟꯕꯅꯦꯅ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯏꯃꯥꯅ ꯀꯩꯁꯨ ꯀꯨꯏꯅ ꯁꯥꯎꯗꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯏꯁ, ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯍꯥꯏꯗꯣꯛꯇꯕꯤ ꯑꯗꯨꯝ ꯂꯩꯔꯤꯕ? ꯅꯁꯥꯅ ꯇꯥꯟꯖꯒꯗꯕ ꯂꯟꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯜꯍꯜꯂꯕ? ꯁꯦ ꯊꯥꯗꯣꯛꯑꯣ, ꯐꯝ ꯊꯥꯕ ꯂꯣꯏꯔꯕꯅꯤ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯄꯥꯊꯧ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯥꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯁꯤ ꯐꯃꯨꯡꯁꯤꯗ ꯇꯨꯝꯕ ꯉꯝꯃꯔꯣꯏ꯫ ꯂꯥꯏꯖ ꯏꯉꯛ ꯉꯛꯅ, ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏ ꯍꯥꯏꯕ, ꯇꯨꯝꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯖꯗꯤ ꯀꯩꯁꯨ ꯈꯟꯗ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯅ, ꯆꯞ ꯃꯥꯟꯅꯕ ꯃꯝꯄꯥꯛ ꯉꯥꯛꯇꯅꯤ, ꯑꯃꯁꯤꯅ ꯆꯥꯎꯏ ꯍꯥꯏꯕꯩ ꯋꯥꯅꯤ, ꯑꯗꯨꯗꯤ ꯑꯃꯁꯤꯗ ꯑꯣꯏꯅ ꯇꯨꯝꯃꯒꯦꯔꯣ? ꯋꯥꯍꯩꯗꯨꯗ ꯄꯥꯊꯧ ꯍꯔꯥꯎꯃꯟꯈꯤꯗꯅ ꯂꯥꯏꯖꯅ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯐꯃꯨꯡꯗꯨꯗ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯅꯥꯀꯜꯗ ꯂꯥꯏꯖꯒꯤ ꯃꯣꯟ ꯑꯃꯁꯨ ꯊꯝꯕꯤꯔꯦ, ꯑꯗꯨꯒ ꯂꯥꯏꯖ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯅ ꯁꯝꯖꯦꯠ ꯍꯥꯠꯄ ꯂꯣꯏꯔꯒ ꯐꯃꯨꯡ ꯑꯃꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯄꯥꯊꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯑꯕꯦꯝ꯫ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯀꯩꯗꯧꯔꯒꯦꯕꯣ?
ꯅꯪꯒꯤꯁꯦ ꯊꯋꯥꯏ ꯇꯧꯔꯤꯔꯣ? ꯀꯩꯅꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯁꯤꯗ, ꯁꯣꯝꯗ. ꯀꯩꯒꯤꯅꯣ? ꯃꯄꯨ ꯌꯥꯎꯗꯅ ꯐꯃꯨꯡꯁꯤꯗ ꯑꯩ ꯏꯊꯟꯇ ꯀꯃꯥꯏ ꯇꯨꯝꯗꯣꯏꯅꯣ? ꯁꯣꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ. ꯂꯥꯏꯖ ꯚꯥꯞ ꯇꯥꯔꯦ, ꯈꯤꯇꯪꯗꯤ ꯍꯪꯒꯣꯏ, ꯑꯗꯨꯕꯨ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯤꯖꯗꯨꯅ ꯇꯞꯅ ꯐꯃꯨꯡ ꯅꯥꯀꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ. ꯂꯥꯏꯖꯅ ꯍꯦꯛ ꯀꯥꯈꯠꯄꯒ ꯄꯥꯊꯧꯅ ꯃꯅꯤꯡꯗꯒꯤ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯝ ꯉꯥꯡꯅꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯅꯣꯛꯇꯨꯅ ꯂꯩ. ꯄꯥꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯨꯡꯁꯤꯕꯁꯦ, ꯆꯥꯕ ꯌꯥꯕ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯅꯪꯁꯦ ꯆꯥꯊꯣꯛꯑꯝꯃꯅꯤ. ꯆꯥꯕ ꯌꯥꯗꯕꯒꯤꯔꯣ ꯆꯥꯊꯣꯛꯇ꯭ꯔꯤꯁꯦ? ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ, ꯉꯁꯤꯗꯤ ꯆꯥꯔꯅꯤ. ꯂꯥꯏꯖꯒꯤ ꯄꯥꯝꯕꯣꯝꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ. ꯂꯥꯏꯖꯁꯨ ꯊꯃꯣꯏꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ, ꯂꯣꯏꯅꯔꯛꯄ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯇ ꯑꯍꯦꯟꯕ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯗꯦ. ꯂꯥꯏꯖꯒꯤ ꯁꯝꯗ ꯀꯣꯝꯇꯛꯅ ꯆꯞꯂꯤꯕ ꯀ꯭ꯂꯤꯞꯇꯣ ꯇꯞꯅ ꯂꯧꯊꯣꯛꯈꯤꯗꯨꯅ ꯐꯃꯨꯡꯒꯤ ꯅꯥꯀꯜꯗ ꯊꯥꯜꯂꯤꯕ ꯇꯦꯕꯜ ꯂꯦꯝꯞꯇꯨ ꯃꯨꯊꯠꯈ꯭ꯔꯦ. ꯋꯥꯍꯩꯅ ꯑꯃꯨꯛ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯅꯤꯗꯣ ꯄꯨꯟꯁꯤ ꯃꯥꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ, ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯔꯤꯐꯥꯎ ꯌꯦꯠꯅ ꯊꯥꯡꯁꯤ ꯌꯦꯠꯅ ꯊꯥꯡ, ꯑꯣꯏꯅ ꯊꯥꯡꯁꯤ ꯑꯣꯏꯅ ꯊꯥꯡ, ꯊꯃꯣꯏ ꯑꯅꯤꯗꯣ ꯌꯥꯅꯗꯨꯅ ꯑꯃꯅ ꯇꯥꯔꯦ ꯑꯃꯅ ꯉꯥꯛꯁꯤ, ꯑꯃꯅ ꯋꯥꯔꯦ ꯑꯃꯅ ꯁꯝꯁꯤ ꯌꯥꯅꯗꯨꯅ ꯇꯠꯂꯨꯔꯕ ꯅꯨꯡꯁꯤ ꯏꯆꯦꯜꯗꯣ ꯇꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯦꯟꯊꯃꯤꯟꯅꯈ꯭ꯔꯦ. ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯪ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡ, ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯛꯈꯪꯕꯤꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯏꯟꯇꯔꯄ꯭ꯔꯤꯅꯔ 3 ꯈꯟꯒꯠꯄꯗ ꯄꯥꯊꯧ ꯃꯉꯥꯡꯁꯨ ꯌꯥꯎꯔꯤ. ꯑꯦꯋꯥꯔꯗꯇꯨ ꯐꯪꯕꯒꯤ ꯄꯥꯊꯧꯒꯤ ꯍꯣꯇꯦꯜꯗ ꯔꯤꯁꯦꯞꯁꯟ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯤ. ꯄꯥꯊꯧꯅ ꯑꯦꯋꯥꯔꯗ ꯐꯪꯕꯗꯨ ꯊꯦꯕꯅ ꯍꯦꯟꯅ ꯍꯔꯥꯎꯕꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ. ꯔꯤꯁꯦꯞꯁꯟ ꯄꯥꯔꯇꯤ ꯑꯗꯨꯒꯤꯗꯃꯛ ꯐꯤꯔꯣꯜ ꯂꯩꯗꯨꯅ ꯃꯀꯦ ꯁꯦꯝꯕ ꯍꯧꯈ꯭ꯔꯕꯅꯤ. ꯊꯦꯕꯒꯤ ꯃꯇꯧꯗꯨꯗ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯅꯣꯛꯆꯩ. ꯊꯦꯕꯕꯨ ꯄꯥꯊꯧꯅ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯨꯝꯅ ꯇꯧꯖꯕꯗꯨꯗ ꯂꯥꯏꯖꯅꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ. ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯆꯥ ꯑꯇꯣꯝꯕꯅꯤ ꯈꯟꯗꯨꯅ ꯃꯔꯛꯇ ꯄꯥꯊꯧꯅ ꯊꯦꯕꯕꯨ ꯉꯥꯡꯕꯗ ꯊꯦꯕꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯄꯗꯒꯤ ꯊꯦꯕꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ. ꯆꯥ ꯊꯛꯄꯒꯗꯣ ꯗ꯭ꯔꯦꯁꯇꯨ ꯆꯨꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯇꯤꯡꯊꯣꯛꯇꯨꯅ ꯆꯥꯗꯨ ꯊꯛꯏ. ꯃꯇꯧꯗꯨꯗ ꯂꯥꯏꯖꯒ ꯃꯃꯥꯒꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯃꯃꯥꯅ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯨꯅꯦ, ꯆꯥꯕꯒ ꯆꯪꯗꯦꯅꯦ ꯃꯁꯦ. ꯏꯃꯥꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯤ ꯈꯔ ꯀꯦꯜꯍꯟꯗ ꯌꯥꯗꯦ. ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ. ꯃꯃꯧ ꯃꯅꯦꯝꯗꯣ ꯊꯦꯕꯒꯤ ꯃꯇꯧꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯄꯥꯊꯧ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ. ꯂꯥꯏꯖꯁꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯣꯏꯁꯤꯜꯂꯤ. ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ. ꯇꯥꯕ꯭ꯔꯣ? ꯀꯩ ꯍꯥꯏꯒꯦ? ꯅꯦꯛꯇꯥꯏꯁꯦ ꯑꯝꯇ. ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯎ. ꯀꯗꯥꯏ? ꯄꯤꯔꯛꯑꯣ. ꯅꯪꯅ ꯁꯦꯝꯃꯒ ꯄꯤꯔꯛꯄ ꯌꯥꯔꯣꯏꯌꯦ. ꯑꯩꯒꯤ ꯉꯛꯁꯤꯗ ꯑꯗꯨꯝ ꯁꯦꯝꯃꯨ. ꯂꯥꯏꯖꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯄꯥꯊꯧꯒꯤ ꯃꯉꯛꯇ ꯅꯦꯛꯇꯥꯏꯗꯨ ꯁꯦꯝꯂꯤ. ꯄꯥꯊꯧꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖ ꯄꯥꯊꯧꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯥꯗꯣꯛꯑꯣ. ꯊꯥꯗꯣꯛꯑꯣꯏ. ꯏꯃꯥ ꯍꯣꯏ ꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ. ꯊꯥꯗꯣꯛꯑꯣꯁꯦ. ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯕ. ꯗꯗꯥ. ꯇꯥꯟꯖꯥꯗꯨꯗ ꯊꯦꯕꯗꯤ ꯑꯌꯨꯛꯇꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯅ ꯃꯌꯥꯝꯗꯨ ꯂꯣꯏꯔꯣ ꯍꯥꯏꯗꯅ ꯃꯃꯥ ꯃꯄꯥꯕꯨ ꯑꯃꯨꯛ ꯇꯛꯏ, ꯃꯇꯩꯃꯕꯨꯁꯨ ꯑꯃꯨꯛ ꯇꯛꯏ ꯇꯧꯕꯗ ꯃꯌꯥꯝꯗꯣ ꯍꯥꯊꯨ ꯂꯣꯏꯁꯤꯟꯅꯔꯤ. ꯃꯌꯥꯝꯗꯨ ꯉꯥꯏꯕ ꯋꯥꯃꯟꯈꯤꯗꯅ ꯄꯥꯊꯧꯕꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯒꯦ ꯈꯟꯗꯨꯅ ꯁ꯭ꯇꯤꯌꯔꯗꯨ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯀꯥꯈꯠꯂꯛꯏ. ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ. ꯏꯃꯥ, ꯁꯣꯔꯤ. ꯄꯥꯊꯧꯒ ꯂꯥꯏꯖꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯂꯥꯏꯖꯗꯤ ꯄꯥꯈꯠꯄꯣꯏ ꯏꯀꯥꯏꯕꯣꯏ ꯄꯥꯊꯧꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯊꯦꯕꯅ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯃꯣ, ꯑꯩ ꯀꯩꯝꯇ ꯎꯗꯦꯀꯣ. ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯠꯂꯁꯦ. ꯑꯩ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦꯀꯣ. ꯑꯎꯕ ꯃꯥꯅ ꯑꯣꯏꯅ ꯏꯀꯥꯏꯔꯗꯨꯅ ꯁ꯭ꯇꯤꯌꯔꯗꯒꯤ ꯆꯦꯟꯊꯔꯛꯏ. ꯑꯗꯨꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯝꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ. ꯂꯥꯏꯖꯗꯤ ꯏꯀꯥꯏꯃꯟꯕꯒꯤ ꯃꯃꯥꯏꯁꯨ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯦ. ネꯛꯇꯥꯏꯗꯨ ꯄꯥꯏꯗꯨꯅ ꯄꯥꯊꯧꯒꯤ ꯊꯕꯥꯛꯇ ꯅꯣꯟꯊꯈꯤꯕꯗꯒꯤ ꯍꯟꯒꯠꯂꯛꯎ ꯌꯥꯗ꯭ꯔꯦ. ꯄꯥꯊꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦ, ꯈꯔ ꯂꯣꯠꯂꯗꯤ ꯊꯦꯕ ꯀꯨꯝꯈ꯭ꯔꯦ. ꯄꯥꯊꯧꯅ ꯏꯀꯥꯏ ꯈꯪꯗ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯄꯥꯊꯧꯕꯨ ꯁꯦꯠ ꯊꯥꯏ.
ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯤꯅ? ꯏꯀꯥꯏꯕꯒꯤ ꯉꯥꯛꯁꯪ ꯉꯥꯡꯁꯤꯟꯕ ꯃꯁꯛꯇꯣ ꯎꯕꯗ ꯄꯥꯊꯧꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯃꯥꯏꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯨꯟꯕ ꯃꯥꯜꯂꯦ, ꯉꯥꯛꯁꯪ ꯉꯥꯡꯉꯦꯅꯦ꯫ ꯏꯁ, ꯅꯅꯥꯁꯤꯁꯨ ꯃꯩ ꯍꯧꯈꯩ ꯁꯥꯔꯦꯅꯦ꯫ ꯇꯥꯅꯤꯡꯗꯦ, ꯊꯥꯗꯣꯛꯑꯣ꯫ ꯊꯥꯗꯣꯛꯑꯣꯏ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯇꯥꯏꯁꯦ ꯍꯥꯟꯅ ꯁꯠ ꯁꯦꯝꯃꯨ, ꯉꯁꯤ ꯊꯕꯛ ꯌꯥꯝꯃꯤ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ꯫ ꯄꯥꯊꯧꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯂꯥꯏꯖꯁꯨ ꯇꯥꯏꯗꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯄꯩꯊꯣꯛꯇꯨꯅ ꯃꯥꯁꯨ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤ꯫ ꯍꯣꯇꯦꯜꯗ ꯃꯤꯌꯥꯝ ꯇꯤꯟꯅꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔꯅ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯂꯦ꯫ ꯃꯥꯂꯪꯕꯒ ꯆꯤꯡꯂꯦꯝꯕꯤꯒꯁꯨ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯌꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯊꯦꯕꯅ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯗꯨꯅ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯃꯁꯥꯅ ꯈꯔ ꯇꯞꯆꯕ ꯑꯣꯏꯕꯅ ꯄꯥꯊꯧꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯏꯖꯁꯨ ꯉꯁꯤꯗꯤ ꯍꯥꯟꯅ ꯏꯆꯝ ꯆꯝꯅ ꯂꯩꯔꯝꯕꯗꯒꯤ ꯈꯔꯗꯤ ꯀꯦꯔꯦ꯫ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯄꯥꯝꯕ ꯃꯆꯨ ꯈꯟꯗꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯥꯊꯧꯁꯨ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯕꯦꯝ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯄꯥꯊꯧꯅ ꯀꯧꯕꯗꯨꯗ ꯂꯥꯏꯖ ꯗ꯭ꯔꯦꯁꯤꯡ ꯃꯤꯔꯔ ꯃꯃꯥꯡꯗ ꯐꯝꯂꯝꯕꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯄꯥꯊꯧꯗꯤ ꯂꯥꯏꯖ ꯎꯕꯗ ꯃꯌꯥ ꯀꯥꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯆꯨꯅꯤ ꯑꯁꯪꯕ꯫ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ, ꯃꯄꯥꯜ ꯀꯨꯞꯅ ꯑꯉꯥꯡꯕ ꯃꯆꯨꯅ ꯃꯄꯥꯜ ꯆꯠꯂꯤ꯫ ꯃꯇꯥꯏꯗꯁꯨ ꯂꯩ ꯃꯆꯥ ꯃꯆꯥ ꯈꯔꯅ ꯀꯕꯣꯛ ꯆꯥꯏꯕꯒꯨꯝ ꯆꯥꯏꯔꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯅꯥꯀꯜ ꯑꯅꯤ ꯍꯥꯏꯊꯗꯨꯅ ꯏꯜꯂꯤꯕ ꯔꯥꯅꯤ ꯐꯤꯗꯨꯅ ꯂꯥꯏꯖꯒꯤ ꯁꯕꯥꯟꯗ ꯇꯥꯡꯖꯕꯗ ꯐꯤꯗꯨꯁꯨ ꯃꯄꯣꯛ ꯐꯕꯤ ꯑꯣꯏꯔꯔꯦ꯫ ꯑꯔꯪ ꯑꯔꯥꯛ ꯍꯦꯟꯅ ꯄꯥꯝꯖꯗꯦ, ꯑꯗꯨꯅ ꯁꯅꯥꯗꯨ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯁꯤꯔꯤ꯫ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡꯗꯣ ꯈꯖꯤꯛ ꯈꯣꯝꯒꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃꯅ ꯀꯣꯝꯇꯛ ꯆꯞꯁꯤꯜꯂꯤ꯫ ꯃꯄꯨ ꯄꯥꯜꯂꯦ ꯈꯪꯅꯕ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯆꯠꯊꯗꯨꯅ ꯏꯆꯝ ꯆꯝꯕ ꯅꯥꯆꯣꯝ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯁꯨ ꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯎ ꯊꯤꯕ ꯁꯥꯏꯅꯣꯟ ꯈꯔꯗꯤ ꯃꯃꯥꯡꯂꯣꯝꯗ ꯈꯖꯤꯛ ꯊꯥꯊꯔꯤ꯫ ꯂꯥꯏꯖꯒꯤ ꯇꯔꯨ ꯇꯔꯨꯕ ꯃꯤꯠꯁꯅꯥꯗꯨꯗ ꯌꯦꯠꯂꯤꯕꯗꯣ ꯎꯕꯗ ꯄꯥꯊꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯏ ꯃꯔꯨꯁꯤꯡꯗꯨ ꯇꯞꯅ ꯈꯣꯝꯒꯠꯇꯨꯅ ꯅꯥꯔꯨꯝꯗ ꯌꯦꯞꯁꯤꯟꯕꯤ꯫ ꯄꯥꯊꯧꯗꯤ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯈ꯭ꯔꯦ꯫ ꯂꯥꯏꯖꯕꯨ ꯌꯦꯡꯕꯗ ꯃꯇꯝꯁꯨ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯏꯆꯝ ꯆꯝꯅ ꯁꯪꯂꯤꯕ ꯄꯥꯔꯞ ꯇꯧꯕ ꯃꯆꯨꯒꯤ ꯂꯤꯞꯁꯇꯤꯛꯇꯣ ꯈꯔ ꯍꯦꯟꯅ ꯀꯣꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯆꯪꯁꯤꯟꯗꯨꯅ ꯄꯥꯊꯧꯒꯤ ꯆꯤꯝꯕꯥꯜꯅ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯪ ꯍꯦꯛ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯊꯧ ꯊꯃꯣꯏꯒꯤ ꯃꯤꯅꯣꯛꯇꯣ ꯂꯣꯠꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯤꯞꯁꯇꯤꯛꯇꯣ ꯑꯃꯨꯛ ꯈꯔ ꯁꯪꯖꯤꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯏꯀꯥꯏꯅ ꯈꯪꯂꯩ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯤꯞꯁꯇꯤꯛꯇꯨ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯇꯩꯁꯤꯜꯂꯤ꯫ ꯄꯥꯊꯧꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯣꯟꯗꯨꯅ ꯂꯛꯅꯔꯛꯏ, ꯂꯤꯞꯁꯇꯤꯛꯇꯣ ꯍꯥꯞꯆꯤꯜꯂꯛꯑꯣ, ꯀꯅꯥ ꯈꯪꯕ ꯉꯁꯤꯗꯤ ꯈꯔ ꯇꯣꯏꯅ ꯇꯩꯕꯁꯨ꯫ ꯇꯥꯅꯤꯡꯗꯦ, ꯉꯥꯎꯁꯤꯟꯅꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯅꯪꯅ ꯃꯆꯨꯝ ꯇꯥꯈꯩ ꯐꯖꯔꯒ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯉꯥꯛꯁꯪ ꯉꯥꯡꯕ ꯑꯣꯏꯅ ꯄꯨꯔꯛꯑꯅꯤ꯫ ꯀꯥꯏꯗꯦ, ꯑꯗꯨꯁꯨ ꯉꯥꯡꯃꯤꯟꯅꯔ ꯂꯣꯏꯔꯦ꯫ ꯌꯥꯔꯦ, ꯊꯦꯡꯗ꯭ꯔꯤꯕꯣ? ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯠꯀꯅꯤ ꯍꯥꯏꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗ꯫ ꯆꯠꯂꯁꯤꯔꯥ? ꯔꯤꯁꯦꯞꯁꯟ ꯃꯐꯝꯗꯨꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯊꯧꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯅꯔꯤꯕꯗꯣ ꯂꯦꯞꯄ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯁ꯭ꯇꯦꯖ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯁꯥꯔꯤꯕꯗꯨꯗ ꯄꯥꯊꯧꯕꯨ ꯀꯧꯈꯠꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕ ꯇꯥꯟꯖꯥ ꯄꯤꯔꯤ꯫ ꯄꯥꯊꯧꯅ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯆꯪꯂꯛꯇꯨꯅ ꯃꯀꯣꯛ ꯍꯥꯏꯔꯞ ꯅꯣꯟꯊꯗꯨꯅ ꯁ꯭ꯄꯤꯆ ꯃꯇꯦꯛ ꯑꯃ ꯄꯤꯔꯛꯏ꯫ ꯉꯁꯤꯒꯤ ꯔꯤꯁꯦꯞꯁꯟ ꯄꯥꯔꯇꯤ ꯑꯁꯤꯗ ꯑꯩꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ, ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁ ꯃꯌꯥꯝ ꯑꯃ, ꯑꯩꯒꯤ ꯖꯔꯅꯤ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ, ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯥꯊꯧ ꯃꯉꯥꯡꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯣꯡꯃ ꯆꯨꯞꯅ ꯂꯤꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯇꯦꯟꯁꯤꯟꯖꯔꯒ ꯍꯥꯏꯖꯕꯗ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤ, ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯑꯩ ꯂꯨꯞꯈꯤ꯫ ꯃꯇꯝꯗꯨꯗ
ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯀꯌꯥ ꯊꯦꯡꯅꯈꯤ. ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯅꯪꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯨꯝ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ. ꯃꯇꯥꯡꯗꯨꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯔꯛꯇꯕ ꯃꯇꯝꯁꯨ ꯑꯗꯨꯃꯛ ꯂꯥꯛꯈꯤ. ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯡꯒꯪꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯍꯤꯡꯗꯨꯗ ꯏꯃꯥꯗꯤ ꯈꯪꯍꯟꯗ ꯏꯃꯥꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯋꯥꯁꯛ ꯀꯌꯥ ꯁꯛꯆꯈꯤ. ꯋꯥꯁꯛꯁꯤꯡꯗꯨꯕꯨ ꯉꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯉꯁꯤꯗꯤ ꯐꯤꯕꯝꯁꯤ ꯌꯧꯕ ꯉꯝꯖꯕꯅꯤ. ꯄꯥꯊꯧꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯃꯃꯥ ꯏꯕꯦꯅꯤ ꯐꯤꯖꯤꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ. ꯃꯄꯥ ꯂꯨꯈꯣꯏꯁꯨ ꯃꯆꯥ ꯑꯐꯕ ꯄꯣꯛꯆꯕꯒꯤ ꯆꯥꯎꯊꯣꯛꯆꯩ. ꯄꯥꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯗꯤ ꯑꯩꯅ ꯌꯧꯔꯛꯂꯤꯕ ꯊꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗ ꯑꯩꯅ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ. ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯤ. ꯄꯥꯊꯧꯅ ꯑꯃꯨꯛ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯑꯁꯥꯒꯤ ꯃꯌꯣꯜ ꯆꯣꯡꯍꯟꯕꯤ, ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯃꯤ ꯑꯣꯏꯔꯤꯕꯤ ꯂꯥꯏꯖꯕꯨ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ ꯑꯩꯅ ꯀꯧꯊꯣꯛꯆꯔꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯏꯖꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ. ꯂꯥꯏꯖꯗꯤ ꯏꯀꯥꯏꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯉꯥꯎ ꯊꯤꯕ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯣ ꯏꯟꯗꯨꯅ ꯃꯥꯁꯨ ꯃꯅꯥꯛꯇ ꯀꯥꯈꯠꯂꯛꯏ. ꯄꯥꯊꯧꯅ ꯁ꯭ꯇꯦꯖ ꯃꯇꯦꯛꯇꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯍꯜꯂꯛꯏ. ꯑꯗꯨꯒ ꯐꯥꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯔꯛꯏ. ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ, the first step to become a successful business person is not about creating a unique idea, but having an amazing partner like I have mine. Please enjoy the day. ꯄꯥꯊꯧꯒꯤ ꯂꯛꯅꯕ ꯃꯥꯟꯕ ꯋꯥꯍꯩ ꯃꯇꯦꯛꯇꯨꯗ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯈꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯤ. ꯂꯥꯏꯖ ꯎꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯌꯥꯝꯕ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯅꯔꯤ. ꯄꯥꯊꯧꯁꯨ ꯂꯥꯏꯖꯗꯒꯤ ꯇꯥꯗꯦ. ꯋꯥꯡ ꯆꯥꯎꯔꯕ ꯐꯤꯕꯝ ꯃꯨꯔꯇꯤꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤ ꯀꯅꯥꯁꯨ ꯉꯥꯎꯗꯕ ꯉꯝꯃꯣꯏ. ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯕ꯭ꯂꯦꯖꯔ, ꯐꯣꯔꯃꯦꯜ ꯄꯦꯟ, ꯃꯅꯨꯡꯗꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯁꯔꯠ, ꯈꯣꯡꯎꯞꯁꯨ ꯁꯦꯃꯤ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯇꯣꯡꯏ. ꯇꯦꯟꯇꯛ ꯇꯧꯕ ꯁꯝꯗꯨꯒꯤ ꯁꯝꯍꯥꯠꯇꯨꯅꯤ, ꯈꯨꯗꯥꯡ ꯘꯔꯤꯗꯨꯅꯤ, ꯍꯦꯛ ꯌꯦꯡꯕꯗ ꯖꯦꯟꯇꯜꯃꯦꯟꯒꯤ ꯁꯛꯐꯝꯅꯤ. ꯄꯥꯊꯧꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯦꯞꯃꯤꯟꯅꯕꯗꯨ ꯎꯕꯗ ꯆꯥꯅꯃꯟꯈꯤꯗꯨꯅ ꯈꯔꯗꯤ ꯃꯌꯥ ꯀꯥꯔꯦ ꯎꯕꯗ. ꯄꯥꯊꯧꯅ ꯅꯨꯄꯤ ꯄꯨꯔꯛꯄꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯊꯃꯣꯏ ꯀꯥꯏꯅꯕꯁꯨ ꯌꯥꯎꯔꯕꯅꯤ. ꯑꯗꯨꯕు ꯃꯄꯨ ꯄꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯇꯥꯛ ꯑꯐꯣꯡꯅꯔꯦ, ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯅꯗꯦ. ꯄꯥꯊꯧꯅ ꯈꯪꯅꯕ ꯃꯤ ꯈꯨꯗꯤꯡ ꯂꯥꯏꯖꯕꯨꯁꯨ ꯈꯪꯅꯍꯜꯂꯤ. ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯏꯖꯗ ꯃꯁꯛ ꯇꯥꯛꯇꯨꯅ ꯄꯥꯊꯧꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯗ ꯂꯥꯏꯖꯕꯨꯁꯨ ꯏꯇꯤꯟꯅꯍꯜꯂꯤ. ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯤꯕꯗꯣ ꯂꯥꯏꯖꯒ ꯆꯤꯡꯂꯦꯝꯕꯤꯒꯗꯤ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯇꯦꯕꯜ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ. ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯃꯥ ꯏꯕꯦꯅꯤꯁꯨ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤꯗꯣ ꯌꯥꯎꯔꯔꯤ. ꯏꯕꯦꯅꯤꯅ ꯊꯥ ꯌꯥꯝꯂꯕꯤ ꯆꯤꯡꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯕꯨ ꯀꯔꯤ ꯊꯥꯗ ꯇꯥꯔꯒꯦ? ꯏꯃꯥꯕꯣ, ꯀꯨꯏꯗ꯭ꯔꯦ, ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯤ. ꯐꯔꯦ ꯐꯔꯦ, ꯑꯔꯨꯝ ꯑꯔꯥꯛꯀ ꯄꯥꯏꯔꯨꯅꯨꯀꯣ. ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯇꯝꯒ ꯃꯥꯟꯅꯗ꯭ꯔꯦ. ꯑꯩꯈꯣꯏꯗꯤ ꯊꯥ 8-9 ꯁꯨꯔꯐꯥꯎ ꯂꯧ ꯀꯨꯝꯃꯛꯏꯅꯤ, ꯀꯩꯁꯨ ꯇꯧꯗꯦ. ꯃꯇꯝꯁꯤꯅꯔꯥ ꯆꯤꯟꯖꯥꯛꯁꯤꯅꯔꯥ ꯈꯪꯗꯦ, ꯃꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ. ꯍꯣꯏ ꯏꯃꯥꯕꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯅꯤꯃꯛ ꯚꯥꯞ ꯇꯥꯗꯦꯗꯣ. ꯃꯤꯠꯁꯤꯗꯅꯦ ꯏꯁꯨꯀꯥꯗꯨ ꯎꯕꯕꯨ ꯐꯪꯗꯅ ꯁꯤꯈꯤꯒꯗ꯭ꯔꯥ ꯈꯪꯗꯦ. ꯏꯕꯦꯅꯤꯅ ꯋꯥꯀꯠꯂꯤꯕꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯂꯥꯏꯖꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯨꯛꯊꯗꯨꯅ ꯂꯩ. ꯆꯤꯡꯂꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥꯕꯣ, ꯃꯁꯥꯅ ꯈꯪꯗꯕꯁꯤꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯔ ꯂꯣꯏꯔꯦ. ꯑꯗꯨꯅꯤ, ꯈꯔ ꯑꯝꯇ ꯍꯥꯏꯔꯝꯃꯣ. ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯃꯥꯅ ꯍꯣꯠꯅꯖꯃꯜꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯁꯨ ꯂꯩꯔꯦ. ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ. ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯆꯥꯎꯔꯕ ꯌꯨꯝꯗꯣ ꯂꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯤꯕꯁꯤꯅꯤ. ꯂꯥꯏꯖ ꯏꯀꯥꯏꯕꯅ ꯈꯨꯝꯐꯝꯁꯨ ꯈꯪꯗꯦ. ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ. ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤ ꯑꯊꯦꯟꯄꯣꯠ ꯄꯨꯗꯨꯅ ꯈꯨꯜꯒꯤ ꯂꯥꯏꯗꯣ
ꯈꯨꯔꯨꯝꯕ ꯆꯠꯂꯨꯁꯣ. ꯍꯣꯏ ꯏꯃꯥ. ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯅꯤꯖꯔꯛꯎ. ꯏꯃꯥꯅꯦ, 이수 우닝ꯕ ꯀꯨꯏꯔꯕꯅꯤꯀꯣ. 이수가도 ꯄꯣꯖꯅꯤꯡꯉꯤꯕꯅꯤ. ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯈꯪꯂꯦ ꯂꯥꯏꯖꯕꯨ ꯇꯁꯦꯡꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯦ ꯍꯥꯏꯕ. ꯂꯥꯏꯖ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯨꯅ ꯂꯩ.